ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯨꯔꯨꯒꯤ ꯄꯥꯎꯇꯥꯛ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯔꯥꯝ ꯁꯤꯡ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯣꯛꯇꯕꯤꯅꯗꯤ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯔꯝꯗꯦ, ꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕ ꯔꯥꯝ ꯁꯤꯡꯕꯨ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯅꯕ ꯆꯩꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯥꯝ ꯁꯤꯡ ꯅꯣꯡꯃꯗꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯔꯗꯨ ꯄꯨꯔꯒ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯕꯤꯗꯥꯏ ꯄꯤꯅꯤꯡꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯒꯨꯔু ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯒꯨꯔु ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯒꯨꯔु ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯕꯨ ꯈꯪꯕ ꯉꯝꯕ ꯒꯨꯔꯨꯅꯤ꯫ ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯒꯤ ꯔꯥꯝ ꯁꯤꯡ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕꯒꯦ?" ꯔꯥꯝ ꯁꯤꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯒꯨꯔꯨꯖꯤ, ꯑꯩ ꯀꯔꯤꯁꯨ ꯑꯋꯥꯕ ꯇꯥꯗꯦꯗ, ꯀꯔꯤꯁꯨ ꯂꯩꯇꯦꯗ꯫ ꯑꯩꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯆꯔꯨꯔꯒꯦ." ꯒꯨꯔु ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯒ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕꯒꯤ ꯁꯔꯨꯛ ꯅꯍꯥꯛꯀꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯅꯍꯥꯛꯀꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯅ ꯐꯒꯅꯤ." ꯔꯥꯝ ꯁꯤꯡ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯍꯥꯏꯕ ꯄꯥꯎꯇꯥꯛꯇꯨ ꯂꯧꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅꯁꯨ ꯅꯝꯐꯨꯗ ꯃꯍꯥꯛꯀꯤ ꯄꯥꯎꯇꯥꯛ ꯏꯟꯅꯅꯕ ꯍꯥꯏꯔꯝꯗꯦ꯫ ꯑꯔꯣꯏꯕꯗꯗꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯅꯍꯥꯛꯀꯤ ꯅꯄꯨꯛꯅꯤꯡꯅꯕꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ꯫ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯄꯥꯎꯇꯥꯛ 5 ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯥꯎꯇꯥꯛ 5ꯁꯤ ꯏꯜꯂꯕꯗꯤ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯀꯅꯤ, ꯅꯍꯥꯛ ꯑꯋꯥꯕ ꯇꯥꯔꯣꯏ꯫ ꯑꯍꯥꯟꯕꯗ, ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯔꯨꯒꯗꯧꯔꯤꯕ ꯃꯄꯨꯗꯨꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯇꯧ꯫ ꯑꯅꯤꯁꯨꯕꯗ, ꯀꯅꯥꯗꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯒꯅꯨ꯫ ꯑꯍꯨꯝꯁꯨꯕꯗ, ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯃꯔꯤꯁꯨꯕꯗ, ꯅꯍꯥꯛꯀꯤ ꯃꯊꯛ ꯊꯣꯡꯕ ꯃꯤꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯃꯉꯥꯁꯨꯕꯗ, ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯙꯔꯃꯒꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯥꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯊꯦꯡꯅꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯇꯥꯎ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯊꯧ ꯄꯥꯡꯊꯣꯛꯆꯧ꯫ ꯔꯥꯝ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯤ ꯄꯥꯎꯇꯥꯛ 5ꯁꯤ ꯄꯨꯔꯒ ꯃꯍꯥꯛ ꯈꯨꯡꯒꯪꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯑꯆꯧꯕ ꯁꯍꯔ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯕꯥꯔꯋꯥꯂꯥ ꯑꯃ ꯑꯆꯧꯕ ꯃꯈꯜ ꯁꯨꯅ ꯃꯔꯨ ꯃꯔꯥꯡ, ꯆꯦꯡ ꯍꯋꯥꯏ ꯌꯥꯎꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯨꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝ ꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯊꯕꯛ ꯑꯃꯒꯤ ꯃꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯔꯥꯝ ꯁꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ ꯁꯥꯍꯦꯕ?" ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯔꯥꯡ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯃꯤ ꯑꯃ ꯋꯥꯠꯂꯤꯕꯅꯤ." ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯂꯒ ꯔꯥꯝ ꯁꯤꯡ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯇꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯗꯨꯗ ꯃꯍꯥꯛꯄꯨ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤ ꯍꯥꯞꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯇꯨꯒ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯔꯥꯝ ꯁꯤꯡꯕꯨꯁꯨ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯨꯔꯝꯃꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯥꯟꯃꯤ ꯀꯌꯥ, ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ, ꯎꯠ ꯊꯧꯅꯕ ꯃꯤ ꯀꯌꯥ, ꯃꯔꯨ ꯃꯔꯥꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯀꯔꯕꯥꯔꯋꯥꯂꯥ ꯀꯌꯥ, ꯏꯁꯩ ꯁꯛꯄ ꯀꯌꯥ, ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯀꯌꯥ,
sagol, samu, hameng, gadha, sagol gari kayasu purami. Aduna khongchat adu achouba sahar ama mafam hongba malami. Makhoina numit kayani chatlami. Aroibadadi makhoina leingoi yamna leiba leibak amada changlami. Mafam aduda leingoi puba akanba nungsit sitlami. Leingoi aduna mi amadi sa singi mamita changlami. Numit tatsilakpadadi makhoina khungang amada yaurami. Khungang adugi makoktuna ningthau amadi mahaki khongmi lanmi amadi mahakka loinarakpa pumnamakpu taramna oglami. Makhoibu ikai khumnaba ulami. Adubu khungangduda leiriba khunjasing adugi maithongdadi awabagi mami tarami. Makhoigi leibak adudadi ising soknaba guha amadi iphunna chingba amatta leiramde. Maram aduna ningthaugi aduk yamba misingdudi kadaidagi isingna pithakani khalami. Maram aduna khungangdugi makoktu hena warami. Adubu ningthau aduna mantri makoktuda upay ama natraga ama tawduna ising puraknaba hairami. Mantri aduna khungangdugi ahal oiraba miyoising aduga khudakta unarami aduga khungangdugi manang nakpada guhaguma leibra hanglami. Ahal oiraba khunjapuna mak tumina leirami. Adubu ngaihak leiraga makoi hoba ahal nupa amana hairaglami. Tasengna hairabada mantri saheb khungang asidagi mail ama ani chalaga thaina chahi chamagi mamangda ningthau amana saramba guha amadi lei. Ahal singna haibirambadadi guha du yamna chawi amadi ising du loiba naide hai. Guha du su prithibi manungda yamna lui hai. Adubu guha dugi manakta ngasi phawba kanasu chatri maramdi guha du phattaba laina ngak seli hai. Kanagumbana guha du da changkhrabadi amuk hanna halakte su hai. Mantri du wangangdana makoi du nan-nanduna ngaihak leirami. Adudagi mahaki chौकी maningda leiriba Ram Singh da hairaglami. Ram Singh hainaba lei udri phawba thajaganu. Maram aduna nahak guha adudagi ising lauruduna ningthau amadi mahaki miyoi singbu ising pithau. Tanjaduda Ram Singh na mahaki gurugi ahanba pautak nahakna thabak taururiba miyoi aduna haibadu karigino maram hangdana pangthou haibadu ningsinglaklami. Maram aduna mahakna mahaki mantri na haibadu yarami amadi khongchat adugi sem sarami. Ising habnaba achouba patra ani gada amada hablami aduga atopa patra ani amana mahaki mareng banda purami. Asumna khungang adudagi mahak guha dugi manakta chatlami. Mahaki lambi taknaba khungang dugi ahal oirba nupa amasu purami. Makhoina mafam khara chatlaga achouba ujau hoba ahangba lamhang ama thengnarami. Ujau dugi marumda thainagi dom ama leirami. Ahal oiraba khunja aduna Ram Singh da guha dugi leifam thillaga taklami. Aduga mahakti ahal nina ware numisu tasilakadaure hairaga mayumda hankirami. Ram Singh amadi gadadu guha dugi manakta laklami. Ujau dugi manak yauraga Ram Singh na gadadu ududa punduna thamlambi. Aduga mahakna ising habnaba patra du puraga guha dugi manakta changlaklami. Guha dugi kumpham du thak leirami amadi madu nung angauba mangal thokpa ngamba makhal amagi nung oirami. Guha manung du pumchik chiklami. Mahakna chatpagi makhol du yamna hauna thoklami. Mafam duda makhol na thaktok thakchin tawduna hena amuka hawhalami. Mahakna purakpa patra sing adudagi ama makhol yamna hauna takhirami. Mahak adum makha kumtharami. Aroibadadi mahakna guha dugi ising leiba mafam du yoraklami. Mahakna ising habnaba patra du sengna chamthoklami. Ising hablaga patra khara yangba ani du puduna mathakta kakhatpa hawraklami. Khanghaudana mahaki mamangda karigumba ama chatkhiba thengnarami. Mahakna kakhat phamduda yankhatlubadadi achouba hingchaba amana mahaki lambi thatlami. Hingchabadu makhut namana saru polang ama pairami aduga atopa makhut nama amana thaumai ama pairami. Mahaki mami phaklangda taduna hena akibagi masak oirami. Hingchaba aduna hairaklami, oh taibang mi. Ehaki nupisi phajabra karam tawi.
ꯃꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯎꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯔꯨ ꯄꯣꯂꯥꯡꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯤꯔꯦ ꯍꯥꯏꯕ ꯊꯥꯖꯔꯝꯗꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯗꯨꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯗꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯔꯥꯝ ꯁꯤꯡꯗꯤ ꯍꯤꯡꯆꯥꯕꯗꯨꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯅꯤꯁꯨꯕ ꯄꯥꯎꯇꯥꯛ ꯀꯅꯥꯗꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯒꯅꯨ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣꯏ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯐꯖꯩ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ, ꯅꯍꯥꯛꯀꯤ ꯃꯤꯠꯇꯤ ꯀꯌꯥꯗ ꯆꯨꯝꯅ ꯎꯈ꯭ꯔꯕ꯫ ꯔꯥꯝ ꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯍꯥꯛ ꯄꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯅꯍꯥꯛꯇꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯎꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯁꯔꯨ ꯄꯣꯂꯥꯡꯅꯤ, ꯑꯍꯤꯡꯕ ꯅꯠꯇꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯈꯣꯏ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯍꯥꯞꯅꯕ ꯄꯥꯇ꯭ꯔꯗꯨ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯁꯣꯛꯂꯒ ꯃꯊꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯔꯥꯝ ꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯄꯦꯜꯍꯜꯂꯦ꯫ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯁꯤꯈ꯭ꯔꯕ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯀꯗꯥꯏꯗ ꯐꯨꯝꯂꯝꯃꯤ ꯍꯥꯏꯕ ꯇꯥꯛꯎꯔꯥ? ꯔꯥꯝ ꯁꯤꯡꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯔꯥꯝ ꯁꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛꯅ ꯄꯥꯝꯕꯗꯤ ꯅꯍꯥꯛꯅ ꯒꯨꯍꯥꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯉꯝꯖꯒꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯔꯥꯝ ꯁꯤꯡꯅ ꯑꯋꯥꯕ ꯑꯔꯨꯕ ꯊꯕꯛ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯒꯨꯍꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯗ ꯋꯥꯁꯛꯂꯝꯂꯒ ꯒꯨꯍꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯝ ꯁꯤꯡꯁꯨ ꯑꯔꯨꯝꯕ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯤꯡꯆꯥꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯄꯨꯔꯒ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯔꯥꯝ ꯁꯤꯡꯅ ꯏꯁꯤꯡ ꯄꯨꯔꯒ ꯍꯜꯂꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯗꯨꯒ ꯊꯦꯡꯅꯔꯛꯄꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ, ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯒꯨꯍꯥꯗꯨꯗ ꯆꯠꯄꯗ ꯍꯤꯡꯆꯥꯕꯗꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯇꯨꯗ ꯔꯥꯝ ꯁꯤꯡꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯒ ꯑꯣꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯝ ꯁꯤꯡ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯥꯝ ꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯄ ꯑꯍꯨꯝꯁꯨꯕ ꯄꯥꯎꯇꯥꯛ ꯀꯩꯗꯧꯉꯩꯗ ꯃꯤꯅꯝꯕ ꯉꯥꯡꯒꯅꯨ ꯍꯥꯏꯕꯗꯨ ꯏꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯊꯥꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯁꯦꯟꯅꯅꯕ ꯐꯝ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯝ ꯁꯤꯡ ꯀꯣꯅꯨꯡꯗꯨꯗ ꯑꯆꯧꯕ ꯐꯝ ꯄꯥꯏꯗꯨꯅ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯁꯛꯇꯤ ꯐꯪꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯐꯠꯇꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯔꯕꯗꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯂꯟ ꯊꯨꯝꯗꯨ ꯃꯆꯤꯠ ꯃꯆꯤꯠ ꯂꯧꯕ ꯌꯥꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯃꯍꯥꯛꯀꯤ ꯑꯣꯏꯔꯒ ꯃꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯔꯥꯝ ꯁꯤꯡꯗꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯕꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯃꯣꯏꯊꯦꯝ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯄ ꯃꯔꯤꯁꯨꯕ ꯄꯥꯎꯇꯥꯛ ꯃꯊꯛ ꯊꯣꯡꯕ ꯃꯤꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯒꯅꯨ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯝ ꯁꯤꯡꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯑꯗꯨꯗꯒꯤꯗꯤ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯔꯥꯝ ꯁꯤꯡꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯐꯠꯇ ꯂꯧꯁꯤꯡꯗꯨ ꯈꯪꯂꯝꯗꯦ꯫
ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯔꯥꯝ ꯁꯤꯡꯒꯤ ꯃꯉꯛ ꯀꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯆꯥ ꯊꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯔꯥꯝ ꯁꯤꯡꯕꯨ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎ ꯀꯔꯤꯃꯠꯇ ꯆꯥ ꯊꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯝ ꯁꯤꯡꯕꯨ ꯑꯩꯅ ꯍꯥꯠꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯕ ꯄꯥꯝꯗꯦ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯕꯗꯤ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯥꯟꯃꯤ ꯈꯔ ꯄꯨꯔꯒ ꯁꯍꯔꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯅꯧꯅ ꯁꯥꯔꯤꯕ ꯇꯋꯥꯔ ꯑꯗꯨꯗ ꯆꯠꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯋꯥꯔ ꯑꯗꯨ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯋꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯀꯛꯊꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯒꯗꯕꯅꯤ꯫ ꯀꯃꯥꯟꯗꯔ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯧꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯤꯡꯊꯧꯅ ꯔꯥꯝ ꯁꯤꯡꯕꯨ ꯅꯧꯅ ꯁꯥꯔꯤꯕ ꯇꯋꯥꯔ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯋꯥꯔ ꯑꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯥꯕ ꯂꯣꯏꯒꯅꯤ ꯍꯪꯉꯛꯅꯕꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯔꯥꯝ ꯁꯤꯡ ꯇꯋꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯍꯔꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯄ ꯃꯉꯥꯁꯨꯕ ꯄꯥꯎꯇꯥꯛ, ꯀꯅꯥꯒꯨꯝꯕ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯥꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯔꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯕꯗු ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯁꯪꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯣꯍꯜꯂꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔꯈꯛ ꯂꯩꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯁꯪꯒꯤ ꯃꯤꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯒꯗꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯑꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯔꯥꯝ ꯁꯤꯡ ꯁꯤꯕꯒꯤ ꯄꯥꯎꯗꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯄꯨꯡ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯥꯝ ꯁꯤꯡ ꯁꯤꯕꯒꯤ ꯄꯥꯎ ꯄꯤꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯔꯥꯝ ꯁꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯇꯋꯥꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯗꯨ ꯌꯧꯕꯗꯗꯤ ꯔꯥꯝ ꯁꯤꯡꯁꯨ ꯍꯥꯠꯂꯝꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯈꯔꯅ ꯇꯋꯥꯔ ꯑꯗꯨ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯅ ꯇꯋꯥꯔ ꯑꯗꯨ ꯁꯪꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯀꯅꯥꯃꯠꯇꯅ ꯈꯪꯗꯅꯕ ꯃꯀꯣꯛꯇ ꯃꯃꯥꯏꯗ ꯌꯦꯠꯁꯤꯜꯂꯤ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯒꯦ? ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯊꯕꯛꯇꯨ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ? ꯃꯍꯥꯛꯅ ꯋꯥꯐꯝꯗꯨ ꯍꯥꯏꯔꯛꯄꯗ ꯂꯥꯟꯃꯤꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯈꯔ ꯇꯣꯈꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯉꯛꯇꯨ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡꯗꯨꯅ ꯀꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨꯅ ꯐꯤꯅ ꯌꯣꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯂꯝꯃꯤ꯫ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯀꯃꯥꯟꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔꯗꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝ ꯁꯤꯡꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯋꯥꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯔꯥꯝ ꯁꯤꯡꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯔꯥꯝ ꯁꯤꯡꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯁꯒꯣꯜ ꯊꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯝ ꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛꯇꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯐꯝꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯏꯀꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯠ ꯍꯧꯒꯠꯂꯒ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯗꯤ ꯔꯥꯝ ꯁꯤꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯃꯥꯟꯗꯔ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯀꯣꯛ ꯌꯣꯝꯂꯤꯕ ꯐꯤ ꯃꯌꯣꯝꯗꯨ ꯂꯝꯕꯤꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯐꯤꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯐꯤ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯀꯣꯛꯇꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯀꯣꯛꯇꯨ ꯑꯣꯏꯔꯝꯕꯗꯨꯗ ꯅꯤꯡꯊꯧꯗꯨ
ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯃꯗꯤ ꯀꯃꯥꯟꯗꯔ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯠꯇꯕꯗꯨ ꯑꯁꯨꯝ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯗꯨꯅ ꯔꯥꯝ ꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯒꯨꯔꯨꯒꯤ ꯄꯥꯎꯇꯥꯛꯇꯒꯤ ꯔꯥꯝ ꯁꯤꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯖꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯂꯟ ꯊꯨꯝꯁꯤꯡ ꯄꯩꯁꯤꯟꯕꯒꯤ ꯆꯦ ꯆꯥꯡ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯝ ꯁꯤꯡꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯔꯥꯝ ꯁꯤꯡ ꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯩꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯆꯥꯟꯅꯕ ꯃꯍꯥꯛꯀꯤ ꯊꯥꯛꯀꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯄꯣꯛꯈꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕ ꯄꯥꯎꯇꯥꯛ 5ꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫